Ahanbada Zauzangtek Lambung Village tagi Chief Chairman Zauzangtek Village None District ki Henkhopao Haokip na Kuyak Pidno Tadorakpa Sirol Amada Hairiba Sirol Sidamaru in Palibadi Republican Party of India Athawalegi Secretary Oriba Meso Tanau Zamna Fundokiva Unnecessary Weba Masum Proof Laitava Luangthem Moke son of Luangthem Gyanendra Kashampat Lemazam Laikai Impal Wieski Missing Wikibaga Madi Lenana Zauzangteki Maming Pansin Kiba Duki Matanga Zauzangteki image TL have wapam young Fundorakli Mana Makatana Paladuna Ariba Zauzangtek Haribazagasi None District Manungsana Leveni Loina Ariba Matata Paliba Mangkhiba Mue Shiga Karigumba Hiramamataga Taugoda Balate have wapam yawna Sirola Sita Pali Manipur Police Taki Tadorapa warol Kramana Tentana Tamzagi Tang Taragatere Taum English Singani Kunga Sarna Puntaramatum Tapamatamda Missing Report Ama Haokip Tang Taragater Taum English Singani Kunga Mangada Luangthe Mukes ko Miuema Saikun Kaisampat Lemazam Laikai Digi Missing Report Ama Taurok Lady Highway Impal Wieski Impal Police Station Gi OC da report Taurokani Hariba report asi Panglaba Matungda Kudakta Inquiry Tauduna Police Department Gi Mekaidigi Angamba effort Tadaduna Hariba Missing Riba Miueshi Trace Tawigi Tabuk Sathari Loinana Security Force na Search Operation Harib suspected Weba Zagasing da Sathari Wapamsu Manipur Police Ki Mekaidigi Fongdorakli Atopa Manipur Police Tagi Tadorakpa Update Amana Tang Tara Taruk Taum English Singani Kunga Mangada Security Force na Miuema Martin Pratilen Kilong Sai Kuntrago Humde Koba Tenopal District Ki Part 1 Sejang Bank Unit 1 Dagi Sandel District Ki Molsam Police Station Gi Manungsanba Kuljang Village Tagi Hari Aduga Mawani Pagalaba Polam Singdi 137 Shopcase Yauna Sarona Kilo Mangaga Nifuga Nipan Kizi Lumba Brown Sugar Disingnaba Polam Singa Loinana 4-wheeler Ama Loinana Mobile Phone Ani Aduga Aadhaar Card Amaga Konana Fagat Pangam Lehenesu Manipur Police Ki Mekaidigi Fongdorakli Amarom dan Angomsa Bimol Akoi Zamna Social Media Site Oriba Facebook Tamaki Account Dagi Tadorakpo Wapam Kra Memda Samjage Mangkhiba Angang Nahadugi Imung Apok Piyauna Police Amadi Security Official Singa Agi Staff Amasum Isaga Su Paponari Police Amasum Central Armed Police Force na Kana Thibu Humbigi Tabak Satari Take the Kaidana Ibung Odo Pangu Oiresanu Haiba Angomsa Bimol Akoi Zamgi Wapam Memda Tamzari Amarom dana Joint Appeal for Peace Haiba Mar Inpui Zomi Council Gi Tungan Mamkogi President, Chairman, Vice President Loinana General Secretary Singna Sahi Taudun Tadorap Sirol Madana Asuna Pali Haiba Dingarang District Administration to Sampur Yauna Leaders Sing Mar Inpui Musum Zomi Council Gi Miyoy Singarang Numidang Apun Boy na meeting Pangtok Tuna Mars Taragatar English Singaniga Kunga Mangada Zengan the Tokiba physical violence Kimat incidents Kimatanga Wopam Kya Kanakret Loinana Marin Puyamasum Zomi Council na Public Singda Santi Oina Tapthana Lena Bama Sound Sida Normal Life Lagna Bagi Wopam Sing Yauna Fongdokli Loinana Hariba physical violence Sida Local Customary Logi Makada Settle Tona Puapam Yauna Tamli Loina Kudatagi Hona Mar Impuyamasum Zomi Council na Yanaraduna Hariba Satariba Sadanosi Handok Pamasum Hanagum Normal life ta hanjan ba haina yanaki loinana punna thabak tomina ba haibo wafam da su yanaki na su makogi sirol sida su pali atopa update amana Assam dagi gari huralaga Myanmar Manipur yonbra sienaba asoba racket ama thugai bangam kre fokat pa sida Manipur gi mi hum yawre ni su pali amarom dana tedang na thamjagi Susampur zik laidiba tension si santi lakna bagi damakta Susampur gi DC na appeal tokre Mayam da tendak na mayam da headlines na mayam da thamjagi Mar Inpuina research lantan puabu attack tawkiba singi mata akan be action lawgadabani haba wapam yauna wapam kya fungdorakli Mar Kokiamasum Zomi tribal group singi marga thukliba class asida Susampur da akan ma protest kya sa thakro security singna ngaksen magi thabu akan ma mong na sa thakibani loinana hariba thagdo si Mar tribal leader mag attack sa thakiba matungda Madu yaning da fungdok tuna loinana Susampur gi mafam kya irang sagalak tuna hariba thagdo si thokibani
Manipur Top Channel gi maikei gi maroi bi ipausung miyam na thamjari Iran amasum Azerbaijan gi foreign minister singna laiba ani gi mari sing khanakri Iran amasum Azerbaijan gi top diplomat singna yum sakese numita phone wari sanaduna laiba ani gi mari sing amasum regional issue sing gi maramda khanakri haina Iran gi foreign ministry na phone okri Iran gi foreign minister Sayed Abbas Argasi amasum ma ka phamana ba Azerbaijan gi Zehun Peramov na lewani gi mari sing gi matanu khanaki haina ministry na thotokpa statement amada haidi nakalani na political greba mari sing expand over maru oina khanaki amasum energy amasum transportation sector border issue da lewani thabak tawminara amasum joint agreement sing amasum economic project sing thabak oina pangthokpa gi matang su mot phongdok na ki haina statement aduna ki makoina makoigi leibak singi awang pathaki official sing na tungda sadok sin tawbra sangwa coordination amasum arrangement singi matang da sukhanaki Iran aphaba yumthang na ba oina ba masum hiram punamakta Azerbaijan ga mari pakthok sakthok na thabak makhata na tawgani haina araksi na makhata na phongdok haina paus na makhata rakli amarom na Afghan ministry na lanjena khra ba halakpa imung singda sagwana ba MOU sing sei tawkhre Afghanistan ki tuan masaruk sing na mayum may kay thadokraba mayum da halakpa masum tengbang mathok taba imung lising hen bada mateng pang na balaiwa sige refugee and repatriation ministry na international masum domestic aid agency singa memorandum of understanding MOU mari sahi tawna khriana ministry na sakul sunumitas sirola mada phong do khriari sahi tawni ki ba MOU singa du gi apun ba senpham US dollar million 7.3 henai yauki masum Kabul Herat Farah Nangar Har Nuristan amasum Kunar province sing da miyoi sanipan ko humfu hen amasum lanai miyoi lising kuntra ka treka sa treka taraka ni panda kana pa pungan khiaina sirola dunaki agency sing na hairi ba miyoi sing da CL Lifeham technical amasum vocational training amasum solar electricity fongan gani haina sirola duna makhata na hairi Afghan interim government local amasum international organization sing da laiwa asida sel thadana ba amasum thabaki khudong saba sing phangpada mateng pangna takshili haina paus da makhatari amarom dana sadisat security force na mawis manga phari sadisat ki visa pulisata security force sing na lupa lak amagi sian gi manapuri ba amayauna mawis manga phare na official sing nga si phongdokri police official amana phongdok gi matuk ina anti-Naxalite operation amagi manungda mawis singdu ngarang Bijapur district ki Usur police station ki manung sanba Marudaba ka khun manakta leiba umang amadi ki phabani pharaba mawis sing adu gi maming Narayan Bandari Dharma Kaka Nila Kaka Kista Druba amasum Pambabu Punem kawi hen official sing phongdokli Bandari loan athing thamkraba CPI mawis ki Marudaba ka DKMS Dandakarnya Adibasi Kisan Mazadur Sangsthan gi makok ne madi atei singa duna masigi member ne hana phongdok la duna mangnaki bandari lupa lak amagi sian gi manapuri bani security force na makoi degi mawis ki sejai singa masum battery singsu phangki hana phongdok la duna official sing duna ki makoi local court amada puthok laba matung jail la thajingkhre mangnai ki ngarangi operation adu the local police central reserve police force amasum masigi Kroba unit ki personal sing sergyaki amaramna sarisat ki Mahola Manpur Ambakar Sabki districta Indo-Tibetans Border Police ITBP amasum State Police na mawi singi overground worker ama phare ne su official sing na phongdokri ITBP ki kungatre su battalion ki commandant Vivek Kumar Pandey amasum Superintendent of Police YP Singa na phongdokpi gi matungina overground worker adu ngarang Maharashtra ga lona badalaiba Mahola Manpur Ambakar Sabki district ki mafam amadagi fabani Pharaba overground worker adugi maming Mohan Gaude say kuntraga mari kawi Kanker district gi haina makoina phongdokli makoina ki Maharashtra ga lona badalaiba areas ki left wing extremism digi free ohena na security force na hotnari haibo gopam su phongdoraki atoba pawmana Pakistan gi Khyber Pass ta suicide attack satakre lanmina TTP gi militant tara pakhumoin hatkri Pakistan gi Khyber Patuan ka province Khyber Pass haina khangnaba ta terrorist ki atopa attack amada suicide bomber amana south
Waziristan gi manakta leiba frontier cop camp nakna gari ama pokhayan attack sa takre madugi tungda Pakistan gi security force nu satharakpa counter operation da Tehrik-i-Taliban Pakistan TTP ga mari leinaba militant tarakhatkre Pakistan security force ki mekedi ki fongdorakpada South Waziristan ki frontier cop camp adugi manakta leiba Zandola checkpost atu lansinna bokhonaduna suicide bomber na mangna thorakhiba gari du pukhain khibni Thaudo adugi matung Pakistan gi interior minister oiriba Mohsin Naqmina laiga ki mekei digi terrorism maru phungna muthanaba lakhot ki khongthang singadu amuke hena ningsingki leba asigi miyam pumna security force gi mekei digi militancy gi mek sangsi liba thapak thoram punamakta saruk yari hen fongdoki ngarangi thaudo odu Palop Liberation Army na train hijack tawduna misam kunga mathu amadi lanmi mari hat khiba thaudo odu gi matungna oirakhibani Handaki thakdok singa sinamaram oiduna Balochistan amasum Khyber Pakhtunkhwa terrorist ki thapak hengalakli hainasu paus tamakhatari Amarom dana China na Taiwan gi mekedi gi hana lairiba red line lansilakpagi dama akan warning pikri China lenga ki wanglo mana fongdorakpagi matungina yomlo nariba Taiwan gi mekedi gi hana yana duna lairiba red line gi mapamadu lansilaklabadi akan ba khongthang lakholaga haina warning pikri China na thamlak di bawa pham singi manung Taiwan gi leba si official on Republic of China ni kumza English nga magasama pangani fuga mapanda mainland China gi Mao Zedong communist force gi makuta maithi duna ithad aduda sienduna lekhibani maram aduna haujiksu China na Taiwan si makhoi gi saruk amani haina adumak phongdoktuna lakri amaromda Taiwan gi mekedi gi democracy lenga ama semjaduna sovereign state ama gi chapchaba kanglon singru satharibani adubo Taiwan gi mekedi gi ngasi phawbu official oina ningkha tamba leiba amani haina phung lakthokpa leitri karigum lakthoklabadi China na Ladakh na haina sem saribani China gi mekedi gi di Taiwan ga punsi na duna Republic of China mapangal khalan ma pamdi adubo Taiwan na wapam adu yaba ngamdri leba adu gi foreign minister gi mekedi gi phungdurakpa walolda miyoi million kungo humdoi gi warepta leba adu gi leibak lep kadoribni yam nuwaitaba lemazam lekai degi na yam naha oiriba chahi kun suriba mukesh mafang khangdana hojik tiba khangdan leiriba sigi matangda hojik akoina DGP gi office DGP masa su pa phongna jare governor masa manipur da leite habire aduga DGP office su DGP masa masu pa phongna raga DGP all top officials with sama officer chatlaga unajare unaba sida kamai tawgi habi matamda hojik leiriba akoigi inau mukesi akoigi number PS da 316 dagi lanki Ccpur the 340 the lanki Lan Kraga Makana Magi Red Alto Sakramatunda, a police footage Pangibase, with singing full Yodriba, a hospital Amaleba, Adugi Chizi Futesida, singing with Masamaki Yodribagi, Lambisida, Mahatna Maninda Haizen Gibagi, Futes Amadi Pange, Pangbasida Kumaito Hamilton, the trace mobile tracing, Pangbase, Akwigi Jogangtic areas, the dominated areas of the Pangi Pangasu, Akwigi Nickel Persona, Hyrope Matungina, mobile trace city, 10-kilometer radius of Pangbanina. Aduda leiram moi haibu leite leiram ni haibu leite harapadagi akoi kitang akoi da hof ama thammi aduna yam thanna thiri haibagi haibire aduna akoi taseng na haragadi akoi haijaramisi whole security process thadabiraga hojikti PR gi matamni the full right central government ni full process thadabiyarabani full process thadabiraga amtang angang sigi punsi se amtang kansi aduna akoi na su hof thamjari akoi na som haibibagi matung inna tingum full area yaudringai da maning gi lambi da thogi haibagi pot ama thambira haibi matung inna huji angang si adai gi lambi adai gi mafam da su chamcham na leramba su yai haibagi pot ama thambira adugi mobile gi tracing dudi jawjang tektal mobile leiraga su none da thulapa yawi natraga jaga ama thulapa yawi haibagi technical process thambira aduna akoi aduda leire haiba su yaroi laduga leiti haiba su yaroi haibagi thambira aduna adu haiba leibadina huji akoi na haijari misi phare ozana du haiba leibadina akoi full security personnel thadabiraga full power thadabiraga huji president rules leiribani na full power thadaraga angang gi punsi se amtang kan bona si maramdi karigino haim da kisu hoi mana kari do bai chalu ibno yam lap na kari do bai chalu ino adu mi amdi wari duna hoi magi chalu bagi wari duna kona mag mahak la akan da kari do bai chalu ino haiba wari duna akoi na chaibra no na kari do bai chalu ino haiba du wari duna tunga na thamasi
ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯉꯥꯡꯁꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯁꯤꯒꯤ ꯄꯨꯟꯁꯤꯁꯤ ꯍꯥꯟꯅ ꯑꯝꯇ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯗꯨꯒꯤ ꯐꯣꯔꯁꯦꯁꯇꯨꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯁꯨ ꯎꯅꯖꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯒ ꯑꯌꯥꯝꯕ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯖꯔꯤ ꯕꯤꯁꯦꯝꯄꯨꯔ ꯑꯦꯁꯄꯤꯒ ꯄꯥꯎ ꯐꯥꯎꯅꯖꯔꯤ ꯕꯤꯁꯦꯝꯄꯨꯔ ꯑꯣꯁꯤꯒ ꯄꯥꯎ ꯐꯥꯎꯅꯖꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯦꯚ꯭ꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯦꯜꯁꯒ ꯄꯥꯎ ꯐꯥꯎꯅꯖꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯀꯟꯕ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯊꯝꯕꯤꯔꯒ ꯉꯥꯛꯇꯪ ꯌꯦꯡꯒꯅꯤ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯂꯣꯏ ꯐꯪꯒꯅꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤꯕ꯭ꯔꯥ ꯂꯧꯈꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯀꯟꯕ ꯆꯠꯊꯕꯨꯗꯤ ꯆꯠꯊꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯤ ꯑꯀꯟꯕ ꯄꯥꯋꯔ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯀꯤ ꯑꯥꯔꯃꯤ ꯐꯣꯔꯁ ꯌꯥꯎꯔꯛꯑꯒ ꯑꯀꯟꯕ ꯄꯥꯋꯔ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯁꯤꯖꯤꯟꯅꯗꯕ꯭ꯔꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤ matang khangani aduna akoina tauragadi yam phare adu tauroktragadi koi tauroktabai thabak ima event myam khanaraga akoi kedosi ge haiba pottu myam khanaraga koi mathangi process chatha hausibai oinadi mokoina tauriba thabak maki update to DGP office tege aingonda aina changubada pibire amaromdana sei tarada modi lengana mamangi sei humdra gi lengak gi hena khumang soksili Prime Minister Narendra Modi gi lusing makhada India gi infrastructure si khumang soksilaktu malem gi khwaidi gi sauba road network ta ani supa thak ta leibamli ahom suba metro rail system oidi duga khwaidi gi sauba rail network singi manungda mari subada leiduna sai taragi mamang da sakotpegi khongthang asi mathang da leiramba apun lengak pasingi sai humdra digi hena khumang soksin mangam le hena Union Home Minister Amit Shah na phongdokre Haribu wapam si Amit Shah na Gujarat ki Ahmedabad lupa crore samaga nifugo taruk rom sangadaba development project sing sangabagi thoromda phungdokki baneri mana makhataruduna state amaga samnaba lambi sing asi land mari gi oiba mawongda hanadagi saruk 2.5 hengat pangamli loidana numit khudingi kilometer 36.7 sengkot pangamli haki Modi lenga ki makara national highway ki network si hauzik phawbda sada khumfu sapthop pangamli Tuan sector sing su hana lerambadagi khongjel yang phagatpa ngamlibani hainasu paus ta makhatana phongdorakli ado tendang asumna myamna thamjaramge hausku nadi myam paus matang se lusinjarage masum myam puna no update ngaminasi